ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 29 ꯁꯨꯕ ꯇꯥꯡꯀꯛ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕꯅ ꯀꯔꯤ, ꯅꯨꯡꯉꯥꯏꯕꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯥꯏꯗꯣꯛꯄ ꯍꯩꯖꯗ꯭ꯔꯤꯕꯤ ꯉꯥꯏꯍꯥꯛ ꯁꯧꯖꯕ, ꯃꯆꯤ ꯃꯕꯨꯡ ꯃꯃꯥꯗ ꯑꯣꯏꯅꯖꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯦꯟꯕ ꯑꯋꯥꯕ ꯃꯥꯒꯤ ꯄꯨꯟꯁꯤꯅ ꯊꯦꯡꯅꯈꯤꯗ꯭ꯔꯤ꯫ ꯂꯥꯏꯔꯖꯔꯕꯤ ꯏꯃꯨꯡ ꯑꯗꯨꯗ ꯃꯥꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕ ꯁ꯭ꯋꯔꯒꯒꯨꯝ ꯑꯣꯟꯅ ꯊꯣꯏꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯁꯥꯟꯅꯖꯕꯅꯤ꯫ ꯃꯉꯥꯎ ꯊꯤꯅ ꯏꯂꯥꯡ ꯂꯥꯡꯅ ꯆꯝꯅ ꯍꯤꯡꯖꯔꯝꯕꯤ ꯀꯔꯝꯕ ꯃꯄꯨ ꯃꯥꯒꯤ ꯀꯨꯝꯍꯩꯅꯣ ꯑꯃꯨꯕ ꯅꯣꯡꯅ ꯃꯥꯏꯀꯩ ꯄꯨꯝꯕ ꯀꯨꯞꯁꯤꯜꯂꯛꯄꯒꯨꯝ ꯑꯗꯨꯛ ꯅꯧꯔꯤꯕꯤ ꯑꯗꯨꯒꯤ ꯀꯣꯛꯊꯛꯇꯨꯗ ꯂꯨꯝꯈ꯭ꯔꯕ ꯄꯨꯕ ꯉꯝꯂꯣꯏꯗꯕ ꯄꯣꯠꯂꯨꯝ ꯑꯃ ꯊꯥꯡꯒꯠꯂꯛꯂꯤꯕ ꯋꯥꯔꯧꯁꯤꯔꯥ ꯃꯄꯨ ꯃꯥꯕꯨ? ꯀꯩꯗꯧꯅꯤ ꯊꯣꯏꯕꯤ, ꯀꯔꯝꯕ ꯎꯄꯥꯏꯅꯣ ꯃꯥꯅ ꯇꯧꯒꯗꯧꯕ? ꯑꯃꯔꯣꯝꯗꯅ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯆꯦꯅ ꯀꯝꯗꯧꯔꯝꯒꯅꯤ, ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ? ꯃꯤꯀꯨꯞ ꯑꯗꯨꯗꯁꯨ ꯃꯥ ꯈꯜꯂꯛꯂꯤ, ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤ, ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯊꯥꯡ ꯑꯗꯨꯁꯨ ꯑꯔꯅꯕꯀꯤ ꯃꯈꯨꯠ ꯑꯗꯨꯅ ꯈꯨꯠꯄꯥꯏ ꯆꯦꯅ ꯄꯥꯏꯁꯤꯜꯂꯛꯄꯅ ꯃꯈꯨꯠ ꯑꯗꯨ ꯅꯨꯄꯥꯗꯨꯒꯤ ꯊꯕꯥꯛ ꯃꯄꯥꯟꯗꯒꯤ ꯊꯥꯡꯊꯒꯦ ꯉꯝꯗ꯭ꯔꯦ꯫ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯑꯩ ꯊꯤꯟꯕꯤꯌꯨ, ꯏꯃꯥꯅ ꯄꯨꯔꯅꯤ, ꯇꯥꯆꯧꯅ ꯄꯨꯔꯅꯤ, ꯆꯦꯆꯦꯅ ꯄꯨꯜꯂꯒ ꯊꯝꯒꯦꯅ ꯍꯥꯏꯔꯗꯤ ꯑꯩ ꯊꯤꯟꯕꯤꯌꯣꯕ꯫ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯃꯤꯀꯨꯞ ꯑꯗꯨꯗꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯥꯒꯤ ꯊꯣꯏꯕꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯄꯥꯈꯠꯅ ꯑꯀꯤꯕ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯕꯒꯤ ꯃꯃꯤ ꯆꯥꯎꯅ ꯇꯥꯔꯤ ꯃꯥꯏꯊꯣꯡ ꯃꯆꯥꯗꯨ꯫ ꯅꯪꯕꯨ ꯀꯅꯥꯃꯠꯇꯅ ꯁꯣꯛꯍꯜꯂꯣꯏ, ꯅꯪꯕꯨ ꯁꯣꯛꯍꯜꯂꯣꯏ꯫ ꯊꯣꯏꯕꯤ ꯑꯔꯅꯕꯅ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯐꯠ ꯁꯠꯇꯣꯛꯂꯤ, ꯑꯗꯨꯒ ꯁꯥꯎꯅ, ꯅꯪ ꯌꯥꯝ ꯀꯟꯕ꯭ꯔꯥ? ꯅꯪ ꯑꯩꯈꯣꯏ ꯇꯥꯆꯧ ꯀꯌꯥꯝ ꯁꯥꯊꯤꯒꯦ ꯈꯪꯕ꯭ꯔꯕ? ꯑꯩ ꯁꯤꯔꯅꯤ, ꯇꯥꯆꯧꯒꯤ ꯈꯨꯠꯇ ꯑꯩ ꯈꯪꯉꯦꯕ, ꯅꯪꯅ ꯑꯩ ꯁꯤꯍꯟꯗꯧꯔꯦꯕ, ꯑꯩ ꯁꯤꯔꯅꯤꯕ ꯁꯣꯏꯗꯅ꯫ ꯑꯉꯥꯡ ꯑꯣꯏꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯀꯤꯅ ꯑꯃꯨꯛ ꯀꯞꯂꯛꯂꯤ꯫ ꯑꯔꯅꯕ ꯇꯞꯅ ꯊꯣꯏꯕꯤꯒꯤ ꯃꯄꯤꯗꯨ ꯇꯩꯊꯣꯛꯄꯤꯒꯦ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯛꯂꯤ꯫ ꯊꯣꯏꯕꯤ ꯑꯔꯅꯕꯀꯤ ꯃꯈꯨꯠꯇꯨ ꯐꯠ ꯀꯟꯊꯣꯛꯂꯤ꯫ ꯑꯩꯉꯣꯟ ꯊꯦꯡꯒꯅꯨ꯫ ꯊꯦꯡꯉꯣꯏ, ꯀꯞꯀꯅꯨ꯫ ꯌꯨꯝꯗ ꯊꯤꯜꯂꯨ꯫ ꯊꯣꯏꯕꯤ, ꯌꯨꯝꯗ ꯊꯤꯜꯂꯣꯕ꯫ ꯃꯗꯨꯃꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ, ꯌꯥꯝꯕꯨꯡꯗꯤ ꯉꯝꯂꯔꯣꯏ꯫ ꯑꯗꯨꯒ ꯀꯩꯒꯤ ꯑꯩꯕꯨ ꯃꯐꯝꯁꯤꯗ ꯐꯥꯔ ꯄꯨꯔꯛꯏꯅꯣ? ꯊꯣꯏꯕꯤ, ꯑꯩꯕꯨ ꯊꯥꯖꯧ, ꯑꯩꯅ ꯅꯪꯕꯨ ꯁꯣꯛꯍꯜꯂꯣꯏ꯫ ꯇꯥꯅꯤꯡꯗꯦ, ꯅꯪꯅ ꯉꯥꯡꯕ ꯋꯥ ꯑꯝꯇ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯅꯪ ꯀꯩꯀꯩ ꯐꯥꯔꯤꯅꯣ? ꯑꯩꯅ ꯀꯩ ꯂꯥꯟꯈꯤꯒꯦ? ꯂꯥꯟꯗꯦ, ꯅꯪ ꯂꯥꯟꯗꯦ꯫ ꯑꯗꯨꯗꯤ ꯑꯩ ꯊꯤꯜꯂꯨ꯫ ꯄ꯭ꯂꯤꯖ ꯊꯣꯏꯕꯤ, ꯉꯥꯛꯇꯪ ꯅꯪ ꯌꯥꯝ ꯋꯥꯔꯅꯤ꯫ ꯊꯣꯏꯕꯤ ꯈꯪꯂꯥꯎꯕ ꯂꯥꯎꯔꯛꯂꯤ꯫ ꯅꯣꯏ ꯅꯄꯥ ꯑꯩ ꯄꯣꯊꯥꯕ꯭ꯔꯥ? ꯅꯣꯡꯉꯥꯜꯂꯗꯤꯅꯦ ꯅꯪ ꯐꯤꯕꯝ ꯁꯣꯏꯗꯅ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯍꯧꯖꯤꯛꯅꯦ ꯑꯩꯕꯨ ꯊꯤꯜꯂꯨ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯊꯣꯏꯕꯤ, ꯌꯥꯝꯕꯨꯡꯅ ꯋꯥꯈꯜ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯈꯣꯡ ꯊꯥꯡꯂꯛꯈ꯭ꯔꯕꯅꯤ꯫ ꯅꯪ ꯑꯀꯤꯕ ꯐꯥꯎꯒꯅꯨ, ꯌꯥꯝꯕꯨꯡꯅ ꯃꯪ ꯊꯥꯗꯨꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ꯫ ꯊꯣꯏꯕꯤ ꯑꯔꯅꯕꯄꯨ ꯑꯣꯜꯂꯛꯂꯤ꯫ ꯅꯪ ꯊꯦꯡꯅꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯕ ꯉꯝꯂꯣꯏ ꯈꯪꯕ꯭ꯔꯥ? ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯈꯤꯕꯅ ꯁꯔꯨꯛ ꯌꯥꯝ ꯍꯦꯟꯅ ꯐꯩ ꯍꯥꯏꯁꯤꯅꯤ꯫ ꯑꯩꯗꯤ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯏꯅꯥꯛꯇꯒꯤ ꯂꯥꯞꯍꯜꯂꯣꯏꯅ꯫ ꯅꯪ ꯑꯩꯕꯨ ꯑꯉꯥꯡꯅꯦꯅ ꯎꯁꯤꯠꯇꯕꯅꯤ꯫ ꯑꯩꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛꯑꯣꯀꯣ, ꯅꯠꯇ꯭ꯔꯗꯤ ꯅꯪ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ꯫ ꯌꯥꯝꯕꯨꯡ ꯃꯄꯥꯟꯗ ꯂꯩꯒꯦ, ꯁꯤꯗ ꯅꯊꯟ ꯂꯩꯕ ꯀꯤꯒꯗ꯭ꯔꯥ? ꯁꯤꯗ ꯂꯩꯌꯨꯔꯥ? ꯊꯣꯏꯕꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯥꯅ ꯁꯥꯎꯅ ꯍꯥꯏꯕ ꯋꯥꯍꯩ ꯈꯨꯗꯤꯡ ꯅꯨꯄꯥ ꯃꯥꯗꯤ ꯏꯇꯞ ꯇꯞꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯃꯥ ꯇꯁꯦꯡꯅ ꯊꯃꯣꯏꯗꯣ ꯆꯥꯛꯄꯤꯍꯜꯂꯛꯂꯤ꯫ ꯀꯞꯄ ꯍꯦꯟꯃꯟꯕꯒꯤ ꯃꯁꯥꯗꯨ ꯆꯣꯛꯊꯔꯛꯂꯤ꯫ ꯁꯣꯔ ꯄꯨꯏꯅ ꯄꯨꯏꯅ ꯍꯣꯜꯂꯛꯂꯤ, ꯃꯃꯤꯠ ꯑꯗꯨꯁꯨ ꯃꯁꯤꯡ ꯃꯔꯪ ꯎꯔꯛꯂꯤ꯫ ꯑꯔꯅꯕ ꯊꯣꯏꯕꯤꯗ ꯁꯨꯛꯂꯞ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯊꯣꯏꯕꯤꯕꯨ ꯐꯩꯅ ꯐꯠ ꯄꯝꯈꯠꯂꯤ꯫ ꯊꯣꯏꯕꯤ ꯈꯪꯕ꯭ꯔꯦ ꯈꯪꯅ ꯅꯨꯄꯥ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯔꯅꯕ ꯐꯃꯨꯡ ꯑꯄꯥꯛꯄ ꯑꯗꯨꯗ ꯊꯣꯏꯕꯤꯕꯨ ꯊꯝꯂꯤ꯫ ꯊꯣꯏꯕꯤ ꯍꯧꯒꯠꯀꯦ ꯇꯧꯏ, ꯑꯗꯨꯕꯨ ꯃꯥ ꯇꯁꯦꯡꯅ ꯆꯣꯛꯊꯔꯛꯂꯤ꯫ ꯃꯄꯤ ꯇꯥꯅ ꯋꯥ ꯉꯥꯡꯗ ꯀꯞꯂꯤ꯫ ꯑꯔꯅꯕ ꯊꯣꯏꯕꯤꯒꯤ ꯃꯀꯣꯛꯇ ꯇꯞꯅ ꯅꯥꯟꯊꯔꯛꯂꯤ꯫ ꯅꯁꯥ ꯁꯣꯛꯑꯅꯤ, ꯉꯥꯛꯇꯪ ꯄꯣꯊꯥꯔꯣ, ꯃꯤꯠ ꯎꯏꯁꯤꯜꯂꯨ꯫ ꯌꯥꯝꯕꯨꯡꯕꯨ ꯊꯥꯖꯧ, ꯑꯩ ꯅꯪꯕꯨ ꯀꯩꯝꯇ ꯇꯧꯔꯣꯏ, ꯁꯪꯕꯤꯒꯦ, ꯅꯊꯟ ꯂꯩꯕ ꯀꯤꯅꯤꯕ꯫ ꯁꯨꯝ ꯂꯩꯒꯦ, ꯑꯍꯦꯟꯕ ꯅꯪꯅ ꯄꯥꯝꯂꯣꯏꯗꯕ ꯌꯥꯝꯕꯨꯡ ꯇꯧꯔꯨꯏ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯇꯥꯇꯨꯛ ꯇꯥꯇꯨꯛ ꯋꯥꯔꯧꯅ ꯃꯃꯤꯠ ꯇꯥꯅ ꯑꯔꯅꯕꯇ ꯌꯦꯡꯂꯤ꯫ ꯃꯤꯠꯌꯦꯡ ꯑꯗꯨ ꯎꯗꯁꯥ ꯈꯪꯂꯕꯁꯨ ꯈꯪꯗꯁꯥ ꯇꯞꯅ ꯀꯧꯔꯛꯂꯤ꯫ ꯊꯣꯏꯕꯤ, ꯏꯁꯤꯡ ꯊꯛꯀꯦꯔꯥ? ꯊꯣꯏꯕꯤ ꯍꯦꯛ ꯍꯦꯛꯀ ꯀꯞꯂꯛꯂꯤ꯫ ꯊꯣꯏꯕꯤ, ꯀꯞꯀꯅꯨꯃꯤ, ꯅꯪꯅ ꯀꯞꯄꯒ ꯌꯥꯝꯕꯨꯡ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯑꯦ꯫ ꯊꯣꯏꯕꯤ ꯇꯞꯅ ꯃꯈꯣꯜꯒꯗꯨ ꯏꯁꯤ ꯁꯤꯅ, ꯐꯠꯇꯦ, ꯌꯥꯝ ꯐꯠꯇꯦ꯫ ꯀꯞꯄ ꯌꯥꯕ ꯀꯞꯂꯝꯂꯒ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯋꯥꯔꯕ ꯃꯥꯜꯂꯦ ꯏꯁꯤ ꯁꯤꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯅ ꯏꯉꯥꯡ ꯉꯥꯡꯁꯤꯟꯅ ꯀꯞꯂꯨꯕꯒꯤ ꯄꯤ ꯃꯔꯝꯁꯨ ꯇꯥꯔꯤ꯫ ꯏꯊꯣꯠ ꯊꯣꯠꯄꯤ
ꯂꯁꯤꯡꯒꯨꯝ ꯇꯅꯧꯕꯤ ꯈꯨꯠꯁꯥꯗꯣ ꯇꯞꯅ ꯄꯥꯏꯁꯤꯟꯕꯤ ꯊꯥꯡꯒꯠꯄꯤꯔꯗꯨꯅ ꯑꯃꯨꯛꯇꯪ ꯅꯨꯡꯁꯤꯅ ꯆꯣꯞꯂꯤ ꯃꯃꯥꯏ ꯃꯆꯥꯗꯨꯗ ꯇꯞꯅ ꯅꯥꯟꯕꯤꯔꯤ ꯋꯥꯔꯤꯕꯅꯤ ꯆꯥꯛꯂꯤꯕꯅꯤ ꯅꯨꯄꯥ ꯃꯥꯁꯨ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯏꯅꯧ ꯅꯧꯖꯔꯤꯕꯤ ꯂꯩꯔꯥꯡ ꯃꯥꯕꯨ ꯅꯝꯐꯨꯗ ꯃꯈꯨꯠ ꯆꯟꯕꯤꯔꯤ ꯀꯦꯅ ꯃꯧꯅ ꯃꯅꯤꯡ ꯃꯈꯥꯇ ꯐꯨꯒꯥꯏꯅ ꯂꯩꯁꯥꯖꯕ ꯐꯪꯍꯟꯕꯤꯗ꯭ꯔꯦ ꯑꯔꯥꯏꯕ ꯈꯣꯡꯊꯥꯡꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕ ꯑꯔꯅꯥꯞ ꯈꯪꯖꯩ ꯑꯗꯨꯕꯨ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯈꯣꯡ ꯊꯥꯡꯅꯈ꯭ꯔꯕꯅꯤ ꯂꯝꯍꯦꯟꯕꯤ ꯃꯥꯒꯤꯗꯃꯛ ꯑꯩꯒꯤ ꯑꯣꯏꯖꯕ ꯊꯤꯕ ꯈꯛꯅꯤ ꯍꯥꯏꯅ ꯈꯟꯒꯅꯨꯀꯣ ꯊꯣꯏꯕꯤ ꯌꯥꯝꯕꯨꯡꯒꯤ ꯅꯤꯡꯉꯥꯏꯒꯟꯕ ꯊꯃꯣꯏꯁꯤꯅ ꯅꯪꯕꯨ ꯏꯅꯥꯛ ꯅꯪꯅ ꯆꯤꯡꯁꯤꯟꯕꯅꯤ ꯑꯩ ꯂꯥꯜꯂꯦ ꯊꯣꯏꯕꯤ ꯌꯥꯝꯕꯨꯡ ꯁꯣꯔꯤ ꯑꯉꯥꯡ ꯑꯣꯏꯖꯕ ꯃꯇꯧ ꯐꯅ ꯀꯞꯂꯨꯔꯕꯁꯨ ꯀꯌꯥꯗ ꯅꯨꯡꯉꯥꯏꯅ ꯑꯀꯤꯕ ꯌꯥꯎꯗ ꯇꯨꯝꯂꯤꯕ ꯃꯇꯧ ꯑꯗꯨ ꯎꯔꯒ ꯇꯞꯅ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯤ ꯀꯤꯍꯜꯂꯣꯏ ꯀꯤꯕ ꯌꯥꯗꯦ ꯌꯥꯕꯨꯡ ꯂꯩꯌꯦ ꯊꯣꯏꯕꯤ ꯄꯣꯊꯥꯔꯣ ꯌꯥꯕꯨꯡꯅ ꯅꯪꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯅꯅꯥꯛꯇ ꯁꯪꯒꯅꯤ ꯅꯪꯕꯨ ꯁꯣꯛꯍꯜꯂꯨꯏ ꯃꯇꯝꯗꯤ ꯁꯨꯝ ꯆꯠꯈꯤꯕꯅ ꯅꯣꯡ ꯉꯥꯜꯂꯛꯂꯤ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯕ ꯍꯧꯔꯛꯂꯤ ꯁꯨꯕꯣꯟꯗꯤ ꯁꯥꯎꯕꯅ ꯐꯥꯊꯕ ꯉꯝꯗ꯭ꯔꯤ ꯅꯣꯡꯉꯥꯜꯂꯛꯂ ꯐꯥꯎꯕ ꯕꯤꯆꯥꯕꯨ ꯃꯐꯝꯁꯤꯗ ꯌꯧꯍꯜꯂꯛꯇꯕ ꯑꯁꯨꯛ ꯌꯥꯝꯅ ꯎꯁꯤꯠꯇꯕ ꯍꯩ ꯕꯤꯆꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯅꯤ ꯍꯦ ꯏꯃꯥ ꯂꯩꯐꯝ ꯈꯪꯗꯦꯅꯦ ꯍꯦ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ ꯇꯤꯅꯥꯁꯨ ꯇꯞꯅ ꯑꯁ ꯏꯃꯥ ꯃꯤ ꯇꯥꯔꯅꯤ ꯍꯥꯏꯕꯅꯤ ꯇꯥꯆꯧꯒꯤ ꯃꯇꯧꯃꯛꯅꯤ ꯏꯕꯦꯝꯃ ꯅꯅꯥꯎ ꯑꯄꯪꯕꯤꯗꯣ ꯀꯔꯝꯅ ꯂꯩꯔꯝꯒꯅꯤ ꯍꯥ ꯃꯥ ꯌꯥꯝꯅ ꯀꯞꯂꯝꯒꯅꯤꯅꯦ ꯑꯩꯈꯣꯏꯕꯨ ꯁꯧꯔꯝꯗꯣꯏꯅꯤꯅꯦ ꯃꯥꯕꯨ ꯀꯟꯕꯤꯕ ꯂꯥꯛꯇꯦꯅ ꯁꯣꯏ ꯁꯧꯔꯝꯅꯤꯅꯦ ꯔꯤꯇꯥꯁꯨ ꯀꯞꯂꯤ ꯊꯃꯣꯏ ꯀꯥꯏꯅ ꯕꯤꯆꯥ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦ ꯏꯅꯝꯃꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣꯕ ꯏꯅꯝꯃ ꯌꯥꯝ ꯋꯥꯔꯦꯅꯦ ꯕꯤꯆꯥ ꯀꯥꯟꯅꯗꯦ ꯑꯆꯧꯕ ꯀ꯭ꯂꯕ ꯇꯥꯛꯁꯤ ꯑꯩꯈꯣꯏꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯔꯔꯣꯏꯗꯕ ꯋꯥꯐꯝ ꯑꯁꯤꯗ ꯊꯤꯟꯊꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯐꯥꯕ ꯉꯝꯂꯤꯕ ꯃꯉꯛ ꯀꯟꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯏꯃꯨꯡꯗꯣ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯗꯕ ꯌꯥꯗꯦ ꯂꯥꯎ ꯏꯄꯥꯃꯪ ꯊꯥꯒꯦ ꯕꯤꯅꯣ ꯈꯨꯝꯐꯝ ꯈꯪꯗꯦ ꯑꯃꯔꯣꯝꯗ ꯑꯔꯅꯥꯞꯅ ꯃꯈꯣꯏꯒꯤꯗꯤ ꯃꯤꯀꯨꯞ ꯑꯃꯗ ꯄꯨꯡꯖꯥ ꯑꯃꯗ ꯏꯁꯣꯔꯒꯤ ꯃꯁꯛꯒꯨꯝ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯃꯗꯤ ꯁꯅꯥꯒꯤ ꯄꯨꯟꯁꯤ ꯀꯟꯕꯤꯔꯛꯈꯤꯕꯅꯤ ꯉꯁꯤ ꯃꯃꯥ ꯃꯆꯥꯅ ꯃꯤꯃꯥꯡ ꯊꯣꯛꯅ ꯍꯤꯡꯕ ꯉꯝꯂꯤꯕ ꯑꯁꯤꯁꯨ ꯑꯔꯅꯥꯞꯅꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯅꯥꯕు ꯀꯟꯕꯤꯔꯝꯗ꯭ꯔꯕ ꯉꯁꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯒꯤ ꯇꯤꯟꯁꯤꯠꯐꯝ ꯑꯃꯗꯤ ꯏꯃꯨꯡ ꯑꯗꯨ ꯀꯥꯡꯈꯣꯡ ꯆꯥꯏꯔꯝꯒꯅꯤ ꯑꯔꯅꯥꯞ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯕꯤꯅꯣ ꯑꯃꯗꯤ ꯁꯅꯥꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒ ꯃꯔꯣꯝꯗꯁꯨ ꯑꯉꯛꯄꯅ ꯄꯤꯛ ꯊꯜꯂꯤ ꯀꯔꯤ ꯃꯔꯝꯒꯤꯗꯃꯛ ꯑꯔꯅꯥꯞꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯅ ꯐꯅꯣꯗꯨꯅꯁꯨ ꯑꯔꯅꯥꯞꯄꯨ ꯂꯥꯜꯂꯤ ꯃꯔꯥꯜ ꯁꯤꯕꯗꯤ ꯉꯝꯗ꯭ꯔꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗꯨꯅ ꯁꯨꯕꯣꯟꯅ ꯕꯥꯕꯥ ꯋꯥꯁꯦ ꯆꯥꯎꯊꯣꯛꯂꯕꯗꯤ ꯏꯆꯟꯒꯤ ꯆꯠꯁꯣꯛꯏ ꯃꯗꯨ ꯈꯟꯗꯨꯅ ꯑꯩꯅ ꯌꯥꯔꯕꯗꯤ ꯇꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯅꯤ ꯀꯟꯕ ꯉꯝꯂꯣꯏꯅꯤ ꯑꯆꯧꯕ ꯃꯤꯅ ꯐꯠꯂꯣꯏ ꯍꯥꯏꯅ ꯐꯠꯇ꯭ꯔꯕꯗꯤ ꯅꯪ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯀꯥꯟꯅꯗꯦ ꯂꯧ ꯖꯤꯇꯦꯟꯗꯨ ꯁꯥꯎꯅ ꯃꯥꯡ ꯊꯥꯅ ꯆꯠꯈ꯭ꯔꯦ ꯁꯨꯕꯣꯟꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯃꯦꯝꯇꯣꯟ ꯀꯞꯄꯗ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯜꯂꯕꯅꯤ ꯕꯤꯅꯣ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯔꯤꯁꯨ ꯇꯧꯔꯝꯂꯣꯏꯀꯣ ꯃꯥ ꯇꯦꯛꯇ ꯀꯥꯏꯗꯅ ꯂꯩꯔꯝꯅꯤꯀꯣ ꯏꯅꯝꯃ ꯕꯤꯆꯥ ꯀꯩꯝꯇ ꯇꯧꯔꯝꯃꯣꯏ ꯑꯉꯥꯡ ꯅꯨꯄꯥꯗꯣ ꯑꯩꯅ ꯃꯨꯟꯅ ꯊꯥꯖꯕ ꯃꯤꯅꯤ ꯇꯤꯅꯥꯁꯨ ꯁꯥꯎꯅ ꯑꯗꯨꯒ ꯌꯥꯝꯅ ꯑꯆꯧꯕ ꯃꯤ ꯑꯣꯏꯔꯒ ꯋꯥꯈꯜ ꯃꯆꯥ ꯈꯟꯕ ꯆꯥꯎꯈꯠꯇꯕ ꯀꯣꯛꯅꯤ ꯆꯦ ꯑꯩꯁꯨ ꯉꯛꯂꯤꯕꯅꯤ ꯌꯥꯝꯕꯨꯡꯃꯛꯅ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯁꯦ ꯈꯟꯅꯤ ꯊꯥꯖꯗꯦ ꯌꯥꯝꯅ ꯐꯕ ꯑꯉꯥꯡꯅꯤꯅꯤ ꯊꯃꯣꯏ ꯆꯥꯎꯕ ꯃꯤꯅꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯕꯤꯆꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯤꯕ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯑꯃꯔꯣꯝꯗꯗꯤ ꯂꯥꯏꯕꯛ ꯐꯔꯕꯅꯤ ꯄꯥꯝꯗꯦꯅꯦ ꯁꯨꯡꯄꯥꯝꯃꯦ ꯄꯥꯝꯗꯦ ꯑꯩꯒꯤ ꯏꯆꯥꯒꯅꯦ ꯃꯈꯣꯏꯒ ꯀꯩꯗꯧꯅꯨꯡꯗ ꯂꯝꯕꯥ ꯇꯧꯕ ꯌꯥꯔꯣꯏꯅꯦ ꯕꯤꯅꯣ ꯏꯅꯝꯃ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯗꯤ ꯄꯥꯝꯗꯦ ꯍꯥꯏꯔꯕꯁꯨꯅꯦ ꯆꯦꯟ ꯆꯣꯡꯕ ꯍꯥꯏꯕꯗꯨꯗ ꯂꯥꯛꯂꯒꯅꯤ ꯐꯤꯕꯝꯁꯨ ꯂꯨꯗꯧꯔꯤ ꯍꯩ ꯀꯔꯤꯒꯤ ꯆꯦꯟꯕ ꯍꯥ ꯅꯝꯗꯅ ꯐꯥꯕꯤꯔꯒ ꯆꯦꯟꯕꯅꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ ꯕꯤꯅꯣ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ ꯊꯦꯝꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯏꯃꯨꯡ ꯑꯗꯨꯒꯤ ꯑꯁꯥꯎꯕꯗꯤ ꯍꯦꯟꯒꯠꯂꯛꯂꯤ ꯅꯣꯡꯉꯥꯜꯂꯛꯀꯅꯤ ꯈꯟꯕꯗ ꯃꯊꯥ ꯁꯥꯗꯕ ꯅꯠꯇꯦ ꯁꯣꯝꯗꯁꯨ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯕꯤꯖꯣꯏ ꯃꯩ ꯍꯧꯈ꯭ꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯃꯥꯒꯤ ꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯀꯌꯥ ꯊꯣꯛꯅ ꯃꯈꯣꯏꯕꯨ ꯊꯤꯍꯜꯂꯤ ꯋꯥꯗꯣ ꯑꯦꯂꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯕꯅ ꯄꯨꯟꯅ ꯇꯥꯔꯦ ꯁꯩꯇꯃꯥꯅ ꯇꯩꯉꯣ ꯁꯤꯗꯤ ꯌꯥꯝ ꯊꯤꯅꯅꯦ ꯑꯩꯈꯣꯏꯕꯨ ꯁꯤꯡꯅꯕꯅꯤ ꯁꯤꯗꯤ ꯌꯥꯔꯣꯏꯗ ꯇꯦꯃꯤꯀꯥꯅ ꯁꯩꯇꯃꯥ ꯑꯃꯨꯛꯇ ꯇꯞꯊꯈꯣꯁꯦ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯕꯗꯨ ꯈꯟꯅꯁꯤ ꯀꯔꯤ ꯇꯞꯊꯕꯅꯣ ꯏꯆꯦꯝꯁꯦ ꯁꯤꯗ ꯇꯞꯊꯅꯤꯡꯉꯥꯏ ꯀꯔꯤ ꯂꯩꯔꯤꯒꯦ ꯑꯩꯈꯣꯏꯕꯨ ꯆꯪꯍꯠꯍꯠꯄꯅꯤ ꯁꯤꯗꯤ ꯂꯦꯝꯅ ꯇꯣꯛꯂꯣꯏ ꯍꯥꯏꯁꯤꯅꯤ ꯀꯨꯃꯥꯔꯅ ꯏꯇꯥꯎ ꯃꯁꯤꯃꯛꯇꯤ ꯈꯔ ꯍꯦꯟꯃꯜꯂꯤ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯕꯅꯤ ꯏꯇꯥꯎꯕꯨ ꯅꯆꯥꯅꯨꯄꯥꯗꯨ ꯋꯥꯔꯛꯄ ꯉꯝꯍꯧꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒꯅ ꯁꯤꯟꯅꯔꯒ ꯊꯑꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯐꯝꯁꯤꯗ ꯀꯧꯔꯒ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯥ ꯏꯇꯥꯎ ꯑꯗꯨꯝ ꯍꯥꯏꯒꯅꯨ ꯑꯩꯅ ꯀꯔꯝꯅ ꯅꯪꯕꯨ ꯏꯀꯥꯏꯕ ꯄꯤꯒꯅꯤ ꯑꯩꯒꯤꯗꯤ ꯏꯖꯠ ꯃꯥꯡꯕ ꯌꯥꯔꯣꯏ ꯏꯆꯥꯅꯨꯄꯤꯕꯨ ꯏꯖꯠ ꯂꯩꯇꯕꯤ ꯑꯃꯒꯨꯝꯅ ꯏꯇꯥꯎꯒꯤ ꯃꯐꯝꯁꯤꯗ ꯃꯇꯝ ꯑꯁꯨꯛ ꯁꯥꯡꯅ ꯂꯩꯁꯥꯕꯤ ꯃꯥꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯂꯒ ꯍꯧꯖꯤꯛꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯆꯦꯟꯕ ꯏꯇꯥꯎ ꯐꯔꯕꯗꯤ
ꯏꯊꯛ ꯀꯥꯗꯨꯅ ꯃꯤꯅ ꯅꯦꯠꯅ ꯐꯥꯎꯕ ꯅꯣꯛꯇꯨꯅ ꯂꯩꯕ ꯉꯝꯕ ꯅꯨꯄꯥꯅꯤ ꯁꯤꯡꯅꯔꯛꯂꯕꯗꯤ ꯑꯐꯕ ꯈꯛ ꯑꯣꯏꯔꯣꯏ ꯕꯤꯖꯣꯏꯁꯨ ꯁꯥꯎꯅ ꯑꯆꯧꯕ ꯄꯥꯎꯖꯥ ꯍꯧꯖꯤꯛ ꯐꯥꯎꯕ ꯄꯥꯎ ꯐꯥꯎꯕ ꯉꯝꯗ꯭ꯔꯤꯕꯔꯥ ꯍꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯃꯆꯥ ꯀꯅꯥ ꯂꯩ ꯑꯩ ꯆꯠꯀꯦ ꯊꯦꯡꯅꯕ ꯃꯐꯝꯗ ꯃꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯍꯦꯔꯥ ꯇꯥꯏꯉꯣ ꯍꯥꯠꯄꯁꯨ ꯉꯝꯂꯣꯏꯗꯕꯗ ꯋꯥꯗ ꯀꯟ ꯁꯥꯔꯅꯨ ꯅꯆꯥ ꯅꯨꯄꯥꯗꯣ ꯍꯥꯠꯇꯣꯛꯂꯒ ꯏꯆꯥꯁꯦ ꯏꯖꯠ ꯌꯥꯎꯗꯕꯤ ꯑꯣꯏꯍꯟꯒꯦ ꯁꯤꯅꯤꯅꯦ ꯀꯨꯃꯥꯔꯁꯨ ꯁꯥꯎꯅ ꯏꯇꯥꯎ ꯅꯆꯥ ꯅꯨꯄꯥ ꯅꯨꯄꯤ ꯆꯦꯟꯕ ꯆꯦꯟꯗꯕ ꯑꯩ ꯈꯪꯗꯦ ꯇꯧꯕꯗꯕꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯤ ꯑꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯛꯄ ꯌꯥꯔꯔꯣꯏ ꯅꯃ ꯑꯣꯏꯅ ꯅꯌꯨꯝꯃꯛꯇꯗ ꯍꯧꯖꯤꯛꯃꯛ ꯄꯨꯁꯤꯟꯒꯗꯧꯕꯅꯤ ꯑꯗꯨꯒꯤ ꯏꯆꯥ ꯅꯨꯄꯤꯒꯤ ꯇꯨꯍꯥꯎ ꯅꯥꯝꯃ ꯐꯥꯎꯕ ꯁꯣꯛꯂꯛꯂꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯇꯥꯎꯕꯨ ꯋꯥꯔꯧꯒꯅꯨ ꯅꯨꯄꯤ ꯆꯠꯂꯁꯤ ꯂꯥꯎ ꯑꯦꯂꯤꯅꯥꯁꯨ ꯀꯞꯅ ꯀꯞꯅ ꯕꯕꯥ ꯑꯩ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯁꯤꯗ ꯂꯩꯍꯧꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯑꯩ ꯅꯪꯅ ꯌꯨꯝꯗ ꯂꯥꯛꯀꯦ ꯍꯥꯏꯔꯕꯗꯤ ꯅꯪꯒꯤ ꯅꯨꯄꯥ ꯑꯣꯏꯔꯤꯕ ꯊꯣꯏꯕꯒ ꯄꯨꯟꯅ ꯂꯥꯛꯎ ꯃꯥꯅ ꯅꯪꯕꯨ ꯊꯤꯟꯍꯜꯂꯛꯎ ꯀꯨꯃꯥꯔ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯁꯩꯇꯥꯃꯥꯟꯒꯤ ꯃꯈꯨꯠ ꯆꯨꯝꯗꯨꯅ ꯄꯣꯛꯈꯤ ꯑꯦꯂꯤꯅꯥ ꯃꯈꯥꯅ ꯐꯝꯊꯗꯨꯅ ꯀꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯂꯩꯃꯁꯨ ꯆꯪꯁꯤꯟꯗꯨꯅ ꯕꯦꯃꯥ ꯍꯧꯒꯠꯂꯣꯁꯦ ꯕꯕꯥ ꯍꯣꯏꯅ ꯁꯥꯎꯕꯒꯤ ꯍꯥꯏꯔꯤꯅꯤ ꯀꯞꯀꯅꯨ ꯏꯃꯥꯁꯤ ꯍꯣꯏꯁꯨꯅꯦ ꯋꯥꯈꯜ ꯊꯣꯛꯇ꯭ꯔꯦ ꯊꯣꯏꯕꯕꯨ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯐꯪꯅꯕ ꯊꯤꯈꯤꯁꯦ ꯃꯈꯥ ꯇꯥꯕꯗꯤꯅꯦ ꯈꯟꯅꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤꯗꯣ ꯏꯖꯠ ꯂꯩꯅ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯊꯛꯇ ꯍꯥꯏꯒꯠꯇꯨꯅ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤꯕꯅꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯁꯩꯇꯥꯃꯥꯟꯅ ꯕꯤꯖꯣꯏꯗ ꯎꯁꯤꯠꯇꯅ ꯉꯥꯡꯂꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯕꯤꯖꯣꯏ ꯑꯁꯥꯎꯕ ꯑꯣꯏꯍꯟꯈ꯭ꯔꯦ ꯋꯥꯉꯥꯡꯗ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯃꯌꯥ ꯆꯤꯛꯇꯨꯅ ꯍꯥꯏꯔꯛꯂꯤ ꯃꯥꯃꯛꯅ ꯑꯩꯒꯤ ꯏꯆꯥꯃꯛꯅ ꯂꯩꯃ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯕꯤꯖꯣꯏꯗ ꯌꯦꯡꯂꯤ ꯉꯁꯥꯏꯗꯒꯤ ꯋꯥꯉꯥꯡꯗ ꯇꯨꯃꯤꯟ ꯂꯩꯔꯤꯕ ꯁꯂꯥꯏ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯤ ꯙꯤꯃꯤꯀꯥ ꯑꯉꯥꯡ ꯅꯨꯄꯤꯁꯤ ꯃꯅꯨꯡꯗ ꯄꯨꯁꯜꯂꯨ ꯅꯈꯣꯏꯁꯨ ꯊꯣꯛꯂꯛꯑꯅꯨ ꯑꯍꯣꯏ ꯗꯦꯃꯤꯀꯥꯒ ꯂꯩꯃꯒꯅ ꯑꯦꯂꯤꯅꯥꯕꯨ ꯃꯅꯨꯡꯗ ꯇꯣꯉꯥꯟꯕ ꯔꯨꯝ ꯑꯃꯗ ꯄꯨꯁꯤꯟꯈ꯭ꯔꯦ ꯁꯂꯥꯏꯅ ꯕꯤꯖꯣꯏ ꯌꯥꯝꯕꯨ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯊꯣꯏꯕ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯅꯪ ꯈꯪꯕ ꯉꯝꯗꯕ꯭ꯔꯥ ꯌꯥꯝꯕꯨ ꯍꯥꯏꯌꯨꯅꯦ ꯅꯪꯅ ꯍꯦꯛ ꯄꯣꯛꯂꯤꯕꯅꯤ ꯅꯪ ꯈꯪꯕ ꯉꯝꯗꯕ꯭ꯔꯣ ꯕꯤꯖꯣꯏ ꯈꯝꯗ ꯇꯨꯃꯤꯟ ꯂꯩꯔꯦ ꯈꯣꯏ ꯃꯍꯨꯝꯗ ꯆꯩꯅ ꯊꯤꯜꯂꯕꯗꯤ ꯀꯩꯗꯧꯕ ꯇꯥꯏ ꯌꯥꯝꯕꯨ ꯊꯣꯏꯕ ꯀꯅꯥꯅꯣ ꯍꯥꯟꯅ ꯈꯪꯗꯣꯛꯅꯕ ꯍꯣꯠꯅꯈꯣ ꯕꯤꯖꯣꯏ ꯁꯂꯥꯏꯒꯤ ꯅꯨꯡꯗ ꯐꯨꯝꯗꯨꯅ ꯆꯠꯂꯤꯕ ꯋꯥꯍꯩ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯇꯨꯃꯤꯟ ꯋꯥꯈꯜ ꯇꯥꯅꯕ ꯍꯣꯠꯅꯩ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯀꯔꯤꯒꯤꯗꯃꯛ ꯁꯂꯥꯏꯅ ꯑꯁꯤꯒꯨꯝꯕ ꯋꯥ ꯍꯥꯏꯔꯤꯕꯅꯣ ꯑꯌꯨꯛ ꯌꯥꯝꯅ ꯉꯜꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯀ꯭ꯂꯕꯀꯤ ꯅꯨꯄꯥ ꯅꯍꯥ ꯑꯃꯗꯤ ꯑꯍꯜ ꯑꯣꯏꯕ ꯈꯔ ꯕꯤꯖꯣꯏ ꯍꯣꯏꯒꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯨ ꯁꯂꯥꯏꯅ ꯏꯪꯅ ꯇꯞꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯧꯒꯠꯀꯦ ꯇꯧꯔꯝꯕ ꯅꯍꯥꯁꯤꯡ ꯑꯗꯨꯁꯨ ꯂꯥꯛꯃꯤꯟꯅꯔꯤꯕ ꯑꯍꯜ ꯑꯃꯗꯤ ꯁꯂꯥꯏꯒꯤ ꯋꯥꯍꯩ ꯀꯌꯥꯅ ꯑꯁꯥꯎꯕ ꯑꯗꯨ ꯅꯦꯝꯊꯍꯜꯂꯤ ꯌꯥꯝꯅ ꯐꯖꯕ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯃꯑꯣꯡꯗ ꯁꯂꯥꯏꯅ ꯊꯣꯛꯍꯟꯅꯤꯡꯗꯕ ꯄꯥꯝꯗꯕ ꯀꯔꯤꯁꯨ ꯊꯣꯛꯇꯅꯕ ꯍꯣꯠꯅꯩ ꯊꯣꯏꯕꯤ ꯐꯅ ꯊꯦꯡꯅꯗꯨ ꯐꯥꯎꯕ ꯃꯤꯀꯞ ꯊꯣꯔꯛꯇ꯭ꯔꯤ ꯀꯞꯂꯕꯒꯤ ꯃꯀꯣꯛ ꯑꯗꯨꯁꯨ ꯏꯂꯨꯝ ꯂꯨꯝꯕꯒꯨꯝ ꯍꯧꯒꯠꯅꯤꯡꯕ ꯐꯥꯎꯗ꯭ꯔꯤ ꯑꯔꯅꯕꯁꯨ ꯊꯣꯏꯕꯤꯕꯨ ꯍꯧꯗꯣꯛꯂꯨꯗꯦ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯒ ꯊꯣꯏꯕꯤꯅ ꯆꯥꯕ ꯌꯥꯕ ꯄꯥꯝꯒꯗꯕꯁꯤꯡ ꯁꯦꯝꯗꯨꯅ ꯇꯦꯕꯜꯗꯨꯗ ꯃꯆꯨ ꯇꯥꯅ ꯊꯝꯂꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯇꯦꯛꯁ ꯑꯃ ꯊꯥꯈꯤ ꯃꯣꯆꯥꯗꯅꯤ ꯃꯣꯆꯥꯁꯨ ꯑꯅꯣꯟ ꯅꯝꯕꯔ ꯑꯃꯗꯒꯤ ꯇꯦꯛꯁ ꯂꯥꯛꯄꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯤ ꯑꯔꯅꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗ ꯄꯥꯈꯠꯂꯛ ꯃꯌꯥꯝ ꯂꯩꯔꯤꯕ ꯑꯗꯣꯝꯗꯒꯤ ꯌꯥꯝ ꯊꯨꯅ ꯊꯣꯛꯂꯛꯇꯨꯅ ꯀꯣꯜ ꯇꯧꯔꯛꯂꯤ ꯃꯣꯆꯥ ꯍꯩ ꯃꯍꯥꯆꯟꯗ꯭ꯔꯟ ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯦ ꯍꯥ ꯅꯪ ꯑꯣꯐꯤꯁꯇ ꯂꯩꯕ꯭ꯔꯣ ꯀꯨ ꯃꯅꯨꯡ ꯌꯧꯔꯦ ꯃꯩ ꯆꯨꯕ ꯂꯥꯛꯑꯣ ꯋꯥꯊꯤ ꯇꯣꯛꯑꯣ ꯁꯦꯔꯤꯌꯁꯅꯤ ꯋꯥꯊꯤꯅ ꯅꯪꯅ ꯇꯧꯔꯒ ꯅꯠꯇꯦ ꯅꯪ ꯍꯧꯖꯤꯛ ꯀꯥꯏ ꯂꯩꯒꯦ ꯍꯥ ꯈꯔ ꯂꯥꯞꯄꯦ ꯀꯩꯅꯣꯕ ꯅꯪ ꯈꯜꯂꯤꯁꯤꯕꯣ ꯅꯣꯏ ꯁꯥꯊꯤꯕ ꯃꯌꯥꯝ ꯃꯔꯛꯇ ꯍꯤꯡꯂꯨꯕ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯅꯨꯡꯒꯤ ꯍꯥꯏꯕꯗꯣ ꯌꯧꯔꯦꯀꯣ ꯑꯍꯜꯁꯤꯡꯗꯨ ꯀꯔꯤ ꯍꯥꯏꯅꯔꯤꯒꯦ ꯂꯨꯍꯣꯡꯅꯕ ꯀꯨꯊꯤ ꯌꯦꯡꯕ ꯂꯣꯏꯔꯦ ꯃꯣꯆꯥ ꯐꯥꯒꯤꯗꯒꯤ ꯑꯩꯕꯨ ꯁꯧꯍꯜꯂꯛꯀꯅꯨꯀꯣ ꯃꯣꯆꯥꯁꯨ ꯇꯞꯊꯔꯛꯂꯤ ꯚꯥꯏ ꯅꯪ ꯋꯥꯈꯜ ꯌꯥꯝ ꯌꯥꯎꯃꯟꯗꯦ ꯍꯥꯏꯁꯤꯅꯤ ꯁꯣꯝꯗ ꯏꯃꯨꯡ ꯑꯅꯤꯒꯤ ꯐꯤꯕꯝꯗꯣ ꯅꯪ ꯀꯔꯤ ꯑꯣꯏꯔꯝꯅꯤ ꯈꯟꯗꯕ꯭ꯔꯣ ꯃꯈꯥ ꯍꯥꯏꯌꯨ ꯊꯣꯏꯕꯤ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨꯅꯦ ꯃꯩ ꯍꯧꯔꯕꯅꯤ ꯁꯣꯝꯗꯁꯨ ꯄꯥꯎꯡ ꯍꯜꯂꯅꯦ ꯊꯦꯝꯂꯒ ꯊꯝꯂꯤꯕꯅꯤ ꯅꯪ ꯑꯉꯥꯡꯗꯣ ꯀꯨꯏꯅ ꯃꯐꯝꯗꯨꯗ ꯊꯝꯂꯅꯨ ꯂꯥꯛꯅꯕ ꯇꯧ ꯅꯠꯇ꯭ꯔꯕꯗꯤꯅꯦ ꯁꯣꯝꯗ ꯐꯕ ꯑꯣꯏꯅꯔꯔꯣꯏ ꯏꯔꯥꯡ ꯈꯔ ꯅꯤꯡꯊꯈꯤꯁꯅꯨ ꯚꯥꯏ ꯃꯗꯨ ꯌꯥꯔꯣꯏꯅꯦ ꯃꯗꯨꯅ ꯍꯦꯟꯅ ꯐꯠꯇꯕ ꯑꯣꯏꯔꯛꯀꯅꯤ ꯅꯨꯄꯤ ꯃꯌꯣꯝꯂꯣꯝꯗ ꯍꯦꯟꯅ ꯎꯁꯤꯠꯇꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯚꯥꯏ ꯅꯪꯒꯤ ꯍꯟꯗꯛꯀꯤ ꯏꯃꯨꯡ ꯑꯅꯤꯁꯤꯗꯒꯤꯅꯦ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯕꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄꯅꯦ ꯅꯤꯡꯉꯝꯗꯕꯅ ꯊꯟꯒꯅꯤ ꯊꯣꯏꯕꯤꯅꯕꯥꯅꯤꯁꯨꯅꯦ ꯄꯟꯊꯨꯡꯗ ꯋꯥꯒꯅꯤ ꯃꯣꯆꯥ ꯉꯔꯥꯡ ꯁꯨꯕꯣꯅ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯂꯒ ꯍꯧꯔꯝꯕ ꯏꯔꯥꯡ ꯑꯃꯗꯤ ꯑꯦꯂꯤꯅꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕꯗꯨ ꯆꯤꯊꯗꯅ ꯇꯝꯂꯛꯂꯤ ꯑꯩ ꯐꯣꯟ ꯑꯣꯐ ꯂꯩꯔꯒꯦ ꯇꯟꯖꯥ ꯌꯦꯡꯂꯒ ꯄꯥꯎ ꯄꯤꯔꯛꯑꯒꯦ ꯋꯥ ꯃꯈꯥ ꯇꯥꯕ ꯅꯪꯗꯦ ꯀꯣꯜ ꯑꯗꯨ ꯀꯛꯈ꯭ꯔꯦ ꯊꯣꯏꯕꯔꯥ ꯃꯣꯆꯥ ꯈꯪꯉꯤ ꯊꯪꯉꯝ ꯑꯣꯏꯔꯝꯕꯗꯨꯗ ꯅꯤ ꯍꯦꯛ ꯇꯥꯔꯦ ꯃꯥꯅꯦ
ꯀꯥꯏꯗ ꯂꯩ ꯍꯥꯏꯒꯦ ꯃꯥꯕꯣ? ꯃꯐꯝ ꯍꯥꯏꯔꯛꯇꯦ ꯑꯃꯨꯛꯆꯧ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯃꯤꯠ ꯑꯅꯤꯗꯨ ꯄꯥꯡꯕ ꯉꯝꯗꯕꯒꯤ ꯃꯈꯨꯠ ꯃꯆꯥ ꯑꯅꯤꯗꯨꯅ ꯅꯣꯏꯔꯤ꯫ ꯍꯧꯒꯠꯂꯕ? ꯅꯁꯥ ꯐ꯭ꯔꯦꯁ ꯑꯣꯏꯊꯣꯛꯂꯨꯔꯣ ꯂꯥꯎ꯫ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯑꯔꯅꯕꯇ ꯌꯦꯡꯂꯛꯂꯤ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯁꯤꯡ ꯉꯥꯏꯍꯥꯛꯇꯨꯗ ꯀꯥꯎꯊꯣꯛꯂꯨꯕꯅꯤ꯫ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯀꯥꯏꯅꯣ ꯈꯣꯠꯂꯛꯏꯁꯦ? ꯌꯥꯝ ꯂꯥꯞꯄꯦ, ꯅꯪ ꯃꯐꯝ ꯈꯪꯂꯔꯣꯏ꯫ ꯂꯥꯎ, ꯐ꯭ꯔꯦꯁ ꯑꯣꯏꯔꯣ ꯂꯥꯎ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯅꯪ ꯉꯔꯥꯡ ꯀꯔꯤ ꯇꯨꯝꯃꯤ? ꯁꯤꯗ ꯇꯨꯝꯃꯤ꯫ ꯊꯣꯏꯕꯤ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯔꯛꯂꯗꯨꯅ ꯀꯩꯕ? ꯊꯣꯏꯕꯤ, ꯌꯥꯝꯕꯨꯡ ꯅꯪꯉꯣꯟꯗ ꯀꯩꯝ ꯇꯧꯗꯦꯀꯣ? ꯄ꯭ꯔꯣꯃꯤꯁ꯫ ꯑꯩ ꯃꯈꯥꯁꯤꯗ ꯇꯨꯝꯕꯅꯤ, ꯕꯦꯠ ꯐꯥꯎꯕ ꯊꯦꯡꯗꯦ꯫ ꯊꯣꯏꯕꯤ ꯁ꯭ꯋꯔ ꯃꯁꯥꯡꯅ ꯍꯣꯟꯗꯣꯔꯛꯂꯤ꯫ ꯍꯧꯒꯠꯂꯣꯀꯣ꯫ ꯑꯩ ꯊꯤꯜꯂꯨ꯫ ꯑꯔꯅꯕ ꯋꯥ ꯉꯥꯡꯂꯛꯇ꯭ꯔꯤ꯫ ꯊꯣꯏꯕꯤꯗ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯑꯩ ꯊꯤꯜꯂꯨ ꯍꯥꯏꯕꯅꯦ꯫ ꯅꯁꯥꯗꯣ ꯌꯥꯝꯅ ꯋꯥꯅ ꯎꯔꯤ꯫ ꯁꯤ ꯈꯔ ꯆꯥꯊꯣꯛꯅꯕ ꯇꯧꯁꯤ, ꯑꯗꯨꯒ ꯇꯞꯅ ꯋꯥꯔꯤ ꯁꯥꯔꯁꯤꯀꯣ꯫ ꯊꯣꯏꯕꯤ ꯇꯦꯕꯜꯗꯨꯗ ꯂꯩꯔꯤꯕ ꯆꯥꯅꯕꯅꯤ ꯍꯥꯏꯅ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯑꯗꯨ ꯂꯪꯈꯥꯏꯔꯛꯂꯤ꯫ ꯑꯔꯅꯕ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯇꯨꯃꯤꯟ ꯂꯦꯞꯂꯤ, ꯃꯈꯨꯠ ꯑꯅꯤꯃꯛ ꯄꯣꯀꯦꯠ ꯍꯨꯝꯂꯗꯨꯅ꯫ ꯅꯪꯅ ꯄꯤꯕ ꯄꯣꯠ ꯆꯥꯒꯗꯕꯒꯤ ꯁꯔꯨꯛꯅꯦ, ꯆꯥꯗꯅ ꯁꯤꯔꯁꯨꯅꯦ ꯑꯗꯨꯝ ꯁꯤꯖꯈꯤꯒꯦ꯫ ꯑꯩꯕꯨ ꯊꯤꯜꯂꯨ ꯍꯥꯏꯕ, ꯑꯗꯨ ꯌꯥꯗꯗꯤꯅꯦ ꯏꯁꯤꯡ ꯐꯥꯎꯕ ꯑꯩ ꯊꯛꯂꯣꯏ꯫ ꯑꯩꯅ ꯁꯤꯕꯗꯨ ꯅꯠꯇ꯭ꯔꯣ ꯅꯪ ꯄꯥꯝꯃꯤꯁꯦ? ꯌꯦꯡꯉꯣ, ꯅꯨꯃꯤꯠ ꯆꯦꯠꯅ ꯌꯦꯡꯉꯣꯕ꯫ ꯊꯣꯏꯕꯤ, ꯊꯣꯏꯕꯤ ꯁꯥꯎꯅ ꯉꯝꯕꯤꯔꯤꯔꯥ ꯆꯦꯅ꯫ ꯑꯩꯉꯣꯟ ꯀꯧꯔꯛꯀꯅꯨ, ꯑꯩ ꯊꯤꯜꯂꯨꯁꯨ ꯍꯥꯏꯔꯔꯣꯏ꯫ ꯐꯔꯦ, ꯅꯪꯅ ꯑꯩꯕꯨ ꯊꯝꯅꯤꯡꯕ ꯅꯨꯃꯤꯠ ꯃꯁꯤꯡꯗꯨ ꯐꯥꯎꯕ ꯊꯝꯃꯨ꯫ ꯑꯩꯁꯨ ꯃꯤꯀꯨꯞꯁꯤꯗꯒꯤꯅꯦ ꯁꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯅꯥꯛꯇ ꯂꯩꯒꯦ꯫ ꯑꯩꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯄꯨꯔꯒꯅꯦ ꯁꯅꯥꯏꯗ ꯍꯟꯒꯗꯧꯅꯤ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯋꯥꯁꯔꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯅ ꯊꯣꯛꯂꯛꯄꯗꯨ ꯐꯥꯎꯕ ꯅꯨꯄꯥ ꯑꯗꯨ ꯂꯦꯞꯈꯤꯕ ꯈꯣꯡꯐꯝ ꯑꯗꯨꯗꯒꯤ ꯃꯆꯤ ꯂꯦꯡꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠ ꯈꯥꯅ ꯅꯨꯄꯥꯗꯨꯗ ꯁꯥꯎꯅ ꯌꯦꯡꯂꯤ꯫ ꯑꯔꯅꯕꯁꯨ ꯇꯞꯅ ꯆꯠꯁꯦ꯫ ꯊꯣꯏꯕꯤ ꯉꯛꯅ ꯀꯥꯏꯗ? ꯁꯤꯅꯩꯗ꯫ ꯊꯣꯏꯕꯤ ꯉꯛꯄ ꯐꯥꯎꯔꯤ꯫ ꯑꯔꯅꯕꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯊꯣꯏꯕꯤ ꯋꯥꯉꯥꯡꯗ ꯆꯠꯁꯦ ꯍꯥꯏꯕꯗꯨꯗ ꯃꯥꯅ ꯍꯥꯟꯅ ꯃꯥꯡ ꯊꯥꯅ ꯈꯣꯡ ꯊꯥꯡꯕ ꯍꯧꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞ ꯐꯥꯗꯨꯅ ꯈꯪꯀꯣꯟ ꯀꯣꯟꯁꯤꯜꯂꯛꯂꯤ ꯊꯣꯏꯕꯤꯕꯨ ꯆꯦꯅ꯫ ꯊꯣꯏꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯃꯁꯥ ꯄꯨꯝꯕ ꯇꯔꯪ ꯆꯠꯂꯤ꯫ ꯄꯨꯟꯁꯤꯗ ꯀꯅꯥꯒꯨꯝꯕ ꯂꯝꯂꯥꯟꯕ ꯑꯃꯠꯇꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯅꯛꯅ ꯊꯦꯡꯂꯛꯇ꯭ꯔꯤ꯫ ꯈꯪꯍꯧꯗꯅ ꯑꯔꯅꯕꯅ ꯃꯥꯕꯨ ꯑꯗꯨꯛ ꯆꯦꯠꯅ ꯀꯣꯜꯂꯛꯄꯗꯨꯗ ꯊꯣꯏꯕꯤ ꯇꯔꯪ ꯆꯠꯂꯤ꯫ ꯑꯔꯅꯕ ꯈꯣꯟꯖꯦꯜ ꯅꯤꯛꯂꯗꯨꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯪ ꯐꯥꯎꯕꯤꯔꯔꯣꯏꯗ꯭ꯔꯣ? ꯑꯀꯤꯕ ꯐꯥꯎꯔꯛꯑꯦ ꯊꯣꯏꯕꯤ꯫ ꯅꯪꯅ ꯏꯅꯥꯛ ꯅꯛꯅ ꯂꯩꯔꯤꯉꯩ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯕꯅ ꯏꯕꯥꯅꯤꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯛꯂꯕꯁꯨ ꯑꯀꯤꯕ ꯌꯥꯎꯗ ꯂꯥꯟꯊꯦꯡꯅꯕ ꯌꯥꯝꯕꯨꯡ ꯉꯝꯒꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ, ꯍꯦꯟꯅ ꯆꯦꯟꯅ ꯀꯣꯜꯂꯛꯂꯤ ꯅꯨꯄꯤ ꯃꯥꯕꯨ꯫ ꯅꯪꯒꯤ ꯆꯤꯝꯕꯥꯜꯗꯒꯤ ꯊꯣꯛꯂꯛꯀꯗꯕ ꯋꯥꯍꯩꯗꯣ ꯌꯥꯝꯕꯨꯡ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯛꯑꯦ꯫ ꯁꯤꯕ ꯀꯤꯗꯦ, ꯑꯗꯨꯕꯨ ꯅꯪꯒ ꯂꯥꯞꯅꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯀꯤꯒꯦ ꯊꯣꯏꯕꯤ꯫ ꯀꯞꯄ ꯍꯩꯇꯕ, ꯑꯋꯥꯕ ꯍꯩꯇꯕ ꯅꯨꯄꯥ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨ ꯑꯗꯨꯛ ꯌꯧꯅ ꯁꯣꯛꯂꯕ꯭ꯔꯥ? ꯊꯣꯏꯕꯤꯒꯤ ꯉꯛꯁꯝ ꯃꯌꯥ ꯂꯦꯡꯖꯨꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯥꯒꯤ ꯆꯦꯟꯊꯔꯛꯄ ꯄꯤ-ꯏꯔꯤꯛ ꯑꯗꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ꯫ ꯑꯔꯅꯕ ꯊꯣꯏꯕꯤꯕꯨ ꯀꯣꯜꯂꯤꯕ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯄꯤꯔꯛꯂꯤ꯫ ꯊꯣꯏꯕꯤ ꯑꯔꯅꯕ ꯇꯦꯡꯂꯛꯂꯤ꯫ ꯃꯃꯤꯠ ꯑꯅꯤꯗꯨ ꯑꯍꯤꯡ ꯇꯨꯝꯃꯨꯗꯕꯒꯤ ꯏꯀꯨꯠ ꯀꯨꯠꯁꯤꯟꯅ ꯏꯉꯥꯡ ꯉꯥꯡꯁꯤꯟ ꯄꯤ ꯇꯥꯈꯤꯕꯒꯤ ꯆꯣꯠꯂꯤ ꯆꯣꯠꯂꯤ ꯇꯧꯔꯤ꯫ ꯊꯣꯏꯕꯤꯒꯤ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯄꯥꯏꯔꯛꯂꯤ꯫ ꯑꯇꯩ ꯑꯍꯦꯟꯕ ꯍꯥꯏꯔꯨꯏ, ꯈꯨꯠꯁꯦ ꯅꯪꯒꯤ ꯈꯨꯠꯁꯦ ꯑꯁꯤꯗꯪꯗꯤ ꯄꯥꯏꯖꯒꯦ꯫ ꯂꯥꯎ, ꯑꯩ ꯅꯪꯕꯨ ꯊꯤꯟꯒꯦ꯫